Kotlen namadi Kotzim khulgi marakta sakhangdabasingna attack chathaduna Thadou Baptist Association to India gi President oiriba Reverend Dr. Vumthang Silho, Finance Secretary Reverend Kai Goulun Lovum amadi Pastor Paul Goulun Silho Hatkiba amadi Miyoi Manga Sohan Kibagi Thaudokpu NI da Tizin Haluhaina Thadou Inpi Manipur na lengak ta taksilakli Loinana Thaudokadu Thokiba Pung Ikan Kanadana Kuki Inpi Manipur KIM na ZUF Kamsong attack adu Chatakibani Haina Maral Sirakliba si Hanana draft Thoklaga Thamba Warol Manbana KIM da Hanna Pau Fangbra Amadi Thaudok adubu Chatakiba Sing Lotsinaba Hotnaribra Haiba su Kupna Tizin Bio Hai Masigi Matakta Thaudok aduda Naga Militant Natraga Kuki Militant Group Maru oina Thaudok Thokiba Mafam aduda Operate Tauriba Kuki Su Group KRA Amadi KNona Chatharabra Natraga Makoigi Kut Yaubra Haiba Sesu Yangsin Bio Hai Thadou Inpi Manipur na Thadorokpa Cherol amada numit aduda TBAI gi official sing tongba gari sing aduda TBAI gi signed napna Reverend amadi Pastor ahum aduda aduna tongba gari khaktada attack tauraga gari ataina matuna ma fauba sokan khide hairi laikhidraba amadi sokiba sing da target taurokhiba adu Thadou ni haibagira natraga Thadou community gi damak letpagira haina wahang hanglakli amromda chahiyasigi May 8 da KCC community hall da pangthokpu kuki zo flag chingkhatpagi thauram amada laikhidraba Reverend Vumthangbu minister ama oina maming hapchillakhibagi matangda laikhidraba Vumthangna mahak Thadou ni asigumba thauramda yaunaba ayaba piba laikhide haina sengdokpa fauba laikhrabani hairi attack adu kuki militant singna Control tauba mafam da thokibana yamna athuba matam da case asi NI da sinaduna yamna kupna thizin hangadabani hairi amram da thaudo sigi matang da thizin humjin bada matam sangna changliba si mamang thakta thokiba mihat sing da laingakna chenaba sing faduna matik chaba chairak piba ngamkhidabana angakpa faude hairi